Manipur gi hojik oiriba phibam asi mapan lam gi khut yaurabra haibagi chingnaba leire News 18 apiba report ki matung ina China amasong Pakistan na khut thingzinduna Manipur ase mapung fa namang takhanaba silabra haibagi intelligence report leire haidi Makoina terrorist sing thazin batanatana tongan ba radicals group singda Nepal fauraga khutsu khulai pisin batanatana sel thumgi mating su pangsille haidi Amaromda China na makoigi secret service MSS oina thabak tawhanduna Nepal dagi karbar tawba Nepali sing hire tawraga Manipur ge radical group singda senfam kaya thadare haidi China amadi Pakistan animakna Nepal sizinaraga terrorist sing amade khutsu khulai kaya pisile haidi handakta ikui kuiduna July 13 Myanmar ge khutlai matik chana paiba kangbu amana Moreda building kaya mai thake loinana maitei amasung kuki khatna hannaba sinke loinana makoina paiba khutlai sing ayamba China na saba ngaktani haiba khangba ngamke Masi dasnatana China amadi Pakistan namasigi khudong chaba lauraga atopa Kashmir ama semgat papambani haina report asina makhatari Amaromda Manipur gi hojik oiriba phibam masida khudong chaba lauraga malemda awang nongpok lamda masi India laingak na mirai bire chawkhat thaurangi thabak amata paikhatre haiba utnaba honari hairi